So stick around. So stick around. Hello guys, welcome back again. Ngasi aina namjadeba video sina unboxing macha ama tawjaraga ko aduga magi manungda yawraba pot chai singdo kano semaga ucharaktuine bako ado sigi voice record che aina namjaraga my record to toramje aduna aina voice over tawjarakpane ado mayam yengminarase hojiga ai unboxing tawjarage adagi sida atopa akoina hanagi video sing yengbi hawdaba yaw taragasu kaino link hapcharamge description da changaga yengbiyo aduga atopa aina hana hapkiyo video sing dusu yengbiyo yengbidaba yawbi taragadi aduga atopa sumaina sanapotki oiba adu natraga atopa aina sum handakse sum akoigi garden gumba kaigumba gi blog so hapke na aina sum khanjari ado mayam kaigumba pambi taragadi haibiro comment ta natraga like nambiramo like nambiba kaubirangano aigi video da hojega aina unboxing tawjari se ko sigi kaino mechanics ki sigi plane jiga sigi kaino car saba sineba sigi manung jida model manga haidi amamamda box amamamda khogi ka plane oiru plane model manga sabi ai haye aduga car oisu car model manga sabi ai haye ado ai ngasi gi oinadi sigi kaino mtech ki kaino aeroplane sabagi aircraft sabagi se si hana sajarage ado mayam kamai toraga sage do yengminarse hojik unboxing tawjarage kai yawge do hana yengase manungda kai pot yawramge do moigi packaging je khitang di kaino tawe ko haidi yam kan haidi segai raga piri eba moigi packaging je aduga yengminase hojik ai saba haujarage mayam aina sajarise khoigi model number 1 ne aina sajaraktoise ko ado mathang mathang saraga yengase kamai tawbano do